ꯑꯍꯥꯟꯕꯃꯛꯇꯗ ꯉꯁꯤꯒꯤ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝꯗ ꯁꯤꯡꯒꯔ ꯑꯣꯐ ꯗ ꯋꯤꯛ ꯊꯧꯔꯝ ꯑꯁꯤꯕꯨ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕꯁꯤꯡ ꯄꯨꯝꯅꯃꯛ ꯖꯦꯝ ꯁꯪꯒꯖꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤ ꯗꯥꯏꯃꯟ ꯇꯤꯚꯤꯒꯤ ꯐꯦꯁꯕꯨꯛ ꯑꯗꯨꯒ ꯗꯥꯏꯃꯟ ꯇꯤꯚꯤꯒꯤ ꯌꯨꯇ꯭ꯌꯨꯕ ꯂꯣꯏꯅꯅ ꯁꯟꯗꯣꯛꯆꯔꯤꯕ 90.0 ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ लोनना एसके टीवी दे यावजरिबा डायमंड टीवी आइसकॉन दे यावरिबा डायमंड टीवी अदुगा मणिपुर ऑनलाइन रेडियो खुसेम रेडियो अमुक्तदा प्लेटफॉर्म तरेट एट द सेम टाइम यामदा खुदोल तमजरिबा दुगुंबा थोरमने थोरम मसी करिगिदमत पांगथोकजरिबनो थोरम मसी कोइना विलेज वॉलंटियर सिंगिदम डायमंड टीवी ना होना जरगलिबा परिंग चथा जरकपसिदा खजिकतंग ओरबसु मतेंग पांगननबगिदमा कोइना होना जरकपा दुगुंबा थोरम अमनि ngasiगी थोरम मसीगिदमा अखोइना हाइजरुबदा अखोइगी स्टूडियोदा लेंसिनबिदुना लेरे चलक्ष्मी थोंगा अदुगा माधुरी तदुंदोना सकंबिरबा लोंदमसिगी सेशक्ति लोगसिगी थोरमसिदा मियामना अखोइगी थमजरिबा जीपेदा अंगम मतेंग हाइजबा तारे लुपा मंगा दोरसु तरा दोरबसु दो मतेंग पांगबिबदा अखोइगी तरामना उक्चरी लोइनाना अखोइगी थंबनेल लसु जीपेगी अदमक यावजरे सिदगी मियामना स्कैन तौबिबसु यारे अदुगा ngasiga hanbamuktada lebakna bisai hodopinanaba akoigi chelakshmidagi khudongchabase hanbamuktada bijari loinana chelakshmida hamada khusinajari सही आगे नुशीजरबा इबं हाउबिजम ताइबांगान बने इबिबनी सोई खिलान के भी और बुशो पुम नमक नंगाक बिगने इमागी पारी नुशीबा फिजिगी मनी
ibong nungsiba imana nga sidi ichada thauna pangal piraban hablabani yeknaba singbu tumna manghanbada ichada chok thawana ida boijoro ko pari ichana langam phiral paiduna halak kharai thongada leptuna ngairam ge ko imana imagi pari nishiba izigi manini nahaki Thagachari ngasi yahan mamaktada lengsin birak leba YouTube live streaming da aduga radio da tabiri basing aduga ngasi gi thoro masibu tongan ba platform da sandokchari basida koigi meeting tabiri basing haijaba tare ponmak taram nokchari ngasi gi thoro masida han mamaktada lengsin birak leba sing ngasi gi koigi account balance ta leijari basi thoro masiga hobada 82942 hari basina ngasi gi opening haiba tare horen loirok ko matam da lupa kya lakhe hai basi akoina miyam do khudol soidina tamjage uchage aduga 82942 je koi gi account gi aho mani haiba tare ngasi gi aduna aho basi da akoina leiri basi ga horen loirok paduga nahansu akoi sumna miyam da uchabani aduga 32000 something akoi da nahan hari ba thoro masi da taki ani shubagi da aduga ngasi gi sulupa kya taki hai bado aduga akoina ngasi satha jariba tawjariba thabak thoromsi aikoigi lamda masida hoje hoje awaba tari ba hijaba tari lan mai uknariba singda aduga maroina tangai fadaba singa du khajik to oriba suguna mateng pangna no bagi da maksat jarpani diamond tv na tongan ba megi ohum dagi ngasi phawda chatha jarpani more than 20 lakhs ki matakta miyam punu maka mateng pangduno lakli
masi punamak lamda masi miyam punamana naman bibani hana na thagachari aduga khagi chedagi fajaba isai ke amarum mayamna khanbirakpa ke amarum leire adu comment section ti pabang amdre jara dong chen ke bida hai batare adubu khudong sabam tong bijage isai gi mathang gi isai lokatring eda mathang chena hek mathang da khanbirakpa da sakada bi isai singi manung da hai batare miyam punamana khanbirakpa isai singi manung da hauji hai tare first finger dum to khanjage isai amani tang yang nam tang ibiradi ham noai ni madugi khudong sab do lojage first finger da ko YouTube ta ibirak pasing khudong sab si che Lakshmi na sakpa karamba mahaki sidigi pambi lai bage ha bedo amani tang yang na ibirag de ham noai ni just 20 second fawogi manung da matam amagi nungsiba sakpiramu che Lakshmi na takpire matam amagi aduga kanagi thongjinda kanagi thongjin jam kanbire aduga ibeyaima kainaramdai nungsiba adagi onthona yamkre saisi mari hai tare aduga chena loina sakpi gada bi saisi nge manung dani aduga khudong chaba si pijare ichena hojiki mamang da karam saisi sakpi gine aduga pam do sakpi rakan da mayamna khanbiri bi saisi ji manung dagi mari khudol tambe gine habagi thajabado thamjari che ngasi tharom sida khudong chaba si se damuk sinazari mayam panamak lengsin birak liba tonga ba platform singda yaubiri ba sing hana thagachari sida mak sinazari makhataba sitamina si tasengna hojiki leibak si phibam si romantic song sakkadaba se tasengna nungaitre haijaba tare adubu ai saksage mayam ge pamba adubu ani shuba sisu dum sa sing lanthengnari ba hai tare sa sing inau sing makhoi da kathok sabai sai amatang ga kudol tamjaki ke isai si es sana tombane ibirakpani sana tomba sarmana kudol tamjaki Sigadhaba lairaba taibang mapukni Sigadhaba lairaba taibang mapukni Karigining hanari imagi pari Samu sari paduna sama pangal sauraba nangbu Sigadhaba lairaba taibang mapukni Karigining hanari imagi pari Imagi pari Lagi pijol chituna jatlo nilan pamayanda Chituna jatlo nilan pamayayda khutta khulai paiduna lantheng hairo ekna balan hesi khutta khulai paiduna lantheng hairo ekna balan hesi sigadhaba lairaba taibang mapukni sigadhaba lairaba taibang mapukni karigining handari himagi pari Samu sari paduna sama pangal sauraba nangbu Sigadhaba lairaba taibang mapukni Kapolaba iramdam Loi lamlan nina lai ngak liba Kapolaba iramdam Loi lamlan nina lai ngak liba Pok na phamima kang lai pa Pok na phamima nang sibi Ninayol hingkagtuna momon hinag tamhallu Ninayol hingkagtuna momon hinag tamhallu
गिनिंग हंदरी इमागी पारी सामु सरहे फादुना साम पांगल साउरब नंबु सीगदब लैरब ताइबंग पोकनी सीगदब लैरब ताइबंग पोकनी करी गिनिंग हंदरी इमागी पारी Hanana Tagachari Nasigi Toromasigi Amateng Pambirapkada Hemba Gurumayum, thank you so much. Toromasida Dongi Kapirap Kalupasani Yogore, Rajesuri, no my tem Lupachamri, Kapita, Naurim, Tagachari, Toromasi Lupachama Kapirok Paduga, Irengbam Nuxitombi Lupachama Kapire, Tagachari Wahengbam Ning Tem, Lupacho Hum Kapire, Aduga Kuman Kangjam, thank you so much. Adongi Lupa Contra Kapirokpa. Todokpa Yam Noise, Lupa Contra Sudumak Pisani. Aduga Toromasida Kapirokpada Priya Seram Lupachama Kapire, Masigi the Mukta Tagachari, Ahan Bangasigi Kapirok Sale. Matang Kapirokpada Priya Seram Dagi Hoseraga Hibadare, Hosu Pavada, Kapirok. Thank you so much. Matangi Isagamo, Kosinazagi, Chelex made a Matang Kapirok Singi, Kudol Tambina Navagidama.
थागतचरी फेसबुक ता लेबिरिबा कोई ब्रदर प्रेमजित साउंड तप्पेना ताकपिरकब्रा हौगी लेब्रा ताकपिरकसी अदुम सेमजरंगना होनजरके टेक्निकल ओइबा अदुम प्रॉब्लम दे लाइव निना संदोक्चरिबा थोरम दा हाइतारे थोंगा थोंबा खुदोंग चादबा अदुम थोकसि यावे एनीवे थैंक यू सो मच मतंगी सै चेगे सै अकोइ अमुक लोखचनबा होनजगे मरकसिदा खनबिरकपदि यामे दुबु मरी मरी सकलकदोरबि सै सिंगसिगा चानब्रा हाइबदु यमिनसि मरकसिदा प्राणेश्वरी लोरेंबम लुपा चामा कापिरक थागतचरी तोंबी लोंगजम लुपा चनी कापिरक डी के सगोल सेम लुपा यंके कापिरक गोकुल चंद्र मारेंबा लुपा चामा कापिरे दुगा निंगथौजम श्यामा सखी लुपा चामा कापिरे रोबिन थोकचम लुपा चनी कापिरे बिमोला लैमा लुपा चामा कापिरे हौजिकी सै सिंगी मरकता कापिरकिबा सिंगने दुगा करिगुम अखुना लौथोकचबद करिम याउद्रगदि अखोगी नंबर दा हाइजबा तारे सि मखाद चेलिबा नंबर सिदा अनि चेंजरी मखाद चेली से अमन जीपे नि अदुगा अमना जीपे नतब नंबर ने अनि सिगी व्हाट्सएप अनिमक अदुम हांगजबनी मैम स्क्रीनशॉट लौरगा अदुम थाबिरकपा यागनी मथंगी इसै अमुक चेदगी इसै सि अमुक तामिनसे खुशी नजरी से कनागी थोंजिंदाबु लेप्लुनी निंगोल ओइबी उनशी कनागी थोंजिंदाबु
थागतचरी चे खनबिरकबा इसै सिंगसु दमक यामना लेरी ममांग दसु इलांग खांगबोबि संगीता मतम अमगी नुक्सिबि इसै अना ताकपिरकिबा सकपन महान कर्माले लुपा लिसिंग मकापिरकबा थागतचरी अदुगा किरणमला वाहेंगबमनसु नुक्सिबगी पामुबगी हाइबा इसै मसु नुक्सिबगी पामुबगी अहानबा चिथि हाइबो रमाले सिचिगी इसै सिसु खनबिरकबा इसैनि चेगी सिदगी ngasi first round gi haiba tare sei sima khudong chaba leibiragadi khudol tambiyo duga hanana thagchari kapi rakku sing gi maming tentak na mo lokthok jagi mayam ne puning thogat pi ba haiba tare tasengna daneshwari thingbai jimna lupa changa duga anita thopam na lupa chama somokanta lupa chama duga thorom sida kapi rakku gi damakta hani leite na thagchari yamba yamdaba lupa yang kai chama dumak thodopa kasu singai haiba leite ado khongak pa singi for the village volunteers ke damak artist singi mai ke digi kari to wi habage haiba do ado gumba tanja duni ikoina lokhachari ba tawjari ba haijaba tare duga hanana thagchari iche sanatombi samurai lapam larik yengbam lekaina lupa chonga amasu pibirei masigi damak to hanana thagchari aduga makata bai shai taminasi larik yengbam inausa lupa yankai kapirei thagchari tombi okram lupa chama kapirei hanana thagchari dhaneshwari thingbai some once again lupa changa kapirapagi damak makata bai shai chedegi taminasi sini chegi first round ge aroi bani aduga masigi mathang da madhuri dege mux mathang taminasi kudol tamnanu bagi tanja to pizari Pabagi pen pa nai de parag momon nok jai nungsi bagi
थागतचरी जे मथंगी सेकंड राउंड अमदी थर्ड राउंड की खुदोंग चाबदु मयाम दो पिजगे थागतचरी खनबिरक बिसै यामना लेरी चे खनबिरक पदसु तोंगा तोंगान बा तामो नंगदी गान हाबि सै गासो दुमंग लेरी मथंग मथंग अदु खुदोंग चाबदु दुमो पिजरके मयाम पुनमक्ता दुगा ngasi thoromasi da miyam mapung phan biriba sigi da makta hana na thagachari ngasi thoromasi miyam na to do hendong na khambire Diamond TV na sathajarak pa tongan tongan ba akoi awana gi haibadar chahi nipan hen miyam gi thogol tawduna lakna bani marak asida khoi gi lamdam asida thokliba khudong cha da ba kaya landa lekhida ba du relief camp da tongan tongan pham do mateng pangduna lakchari sanale pakta leriba tongan tongan ba kalup kya so pangbiri lekai khudimok ta hojiki matam da pangda ba kana ba leriba gi loina mak pangi अदुबु अखोइसु होनजरी मखाताना आर्टिस्ट सिंगना ngamjaba khudol khara khun nga pusingi damak Diamond TV na sathajarak libasida ngasigi music ta lingzen sound ISS ngasigi videography da koigi inau Govind Genius photo video aduga hanana thagachari tengmam girakpa macha macha mani dang lauthok chage aduga marak sida koigi Madhuri lengsin bina na baso nolok chari aduga khudol tamna na bagi tanja dasu logjage samung au mai te lupa chani ka pirakpa dongi mamal yam lupa chani segi damo thagachari mega chandra thongam thagachari lupa chani ka pirakpa khambaton ahong sangba lupa chama ka pirakpa parai hanba maisnam lupa yangkai ka pirakpa thagachari Vidya Lakshmi ngambam lupa chani ka pire konsam Rosida lupa chama ka pire inau cha lai shram lupa yangkai ka pire thagachari hanana aduga thagachari Shama Sakhi ai khangjare ai lauthok chakre hanana thagachari 500 rupees ka pirakpa haini leitena thagachari maman yamlaba dongi lupa chonga sigi dama kaduga hanana thagachari thank you so much aduga koigi guru mayum hemba thagachari shedagi sei matang khanjage tajagi sei imagi ibungo thawai gi mani ena andak pire do mathangi round da dumak lagna bu hono jage hauji paisa mateng pangbirak pada haiba tare amani chitha jaba mani tanga lauthok jagi maram di paisa pangki bagi lautor pu gi nungai besu lei haiba tare Anita Atokpam thank you so much lupa chama kapira pasigi da magaduga makha awat padi mathangi round da mu lauthok jarage hauji ki diamok ai sinajari Madhuri da Hello. Ngasigi Diamond TV bu yemiriba mayam punnamak po ikokno na ahanba maktada khurumjari. Lamdam sigi waraba mikup sida haktang warabasu aigi saisina mikup amatang warabasu mayamgi awaba bu kohanba ngamanba oijage haina mayamda haijari aigi hanbi saisi lanmai thanbi hariba film da sakjakiba isai kudol tamjage. Nairing si
Tagachari hanana ngasigi thoromasigi saruk yabiri ba mayam pun makhan birak pisai sing kodong chaba dumak leizari aduga mateng pang birak ko khara tentana sat khara yangna dum lok sinjara ke maram di mayam na pang birak pudun ne khoina ngamjaga dori ba se RK Sumati lupa chama thagachari kamam amujau lupa chama thabirak ko thagachari ibom chai yumnam lupa chama thabirak ko thagachari kunrakpam lemba lupa chama thabirak ko thagachari khomukcham premjit lupa chama thabirak pa aduga Toiding jam sakomba lupa chama kapir ko BK khanganba tayama lupa chama Elizabeth nomaithem lupa chama samungau maite lupa chani Mega Chandra thongam lupa chani aduga khambaton ohung sangbam lupa chama hanana thagachari mateng pangbirakpa koida kodol tambirakpa sigidama aduga maraga sida Robita thagachari tharoma sida lupa chama mateng pangbirakpa Robita bu thagachari Naurem Kavita thagachari lupa chama kapirakpa sigidama tasu hanana thagachari Chiklaba Chingya gi sakpiro na sutakpiri anyway Manimon thagachari lupa chama kapirakpa thank you so much matang ai khudong chabadu pisage marakta ngasai hoi chegi se urangni khalle anyway mathangi isai si mayamna tabining bhaitar mayamgi fastest finger amte yengjage hojik live te lebiri mi chatru ko kun gamanga aduga Facebook ta su lebiri ba ngasigi Mioi masing yam lo sing taram nok chari ice com de yeng biri ba duga radio da tabiri ba sing mayam bono makpu so hanana thagachari aduga ngasigi fastest finger si khoigi Facebook tagi su mayam habirak si lengsin biri ba maduri dagi karam bai sai tabi ningi mahaki number le bai sai singi marak tagi fastest finger amanita nambirak si pathok chabdu su nungaina na bai batare chain gre gar sing rai ogre du tare aduga pabdi ngamdre loin chain ke badagi anyway, thank you so much. Pabangam Dre Loina Chain Grab comment section the Ibirak Libasing Asigidama. I Matangi Tanzada Mulogzer gave fingers can was young Sat Kibana Habatare. I in a lep over the Giloina Chenka Kring a Sangue Limomoge. Ngawi. So I don't know any Kale Aduga Chatke Haina Kanbinu, Kanbikinu. Ado nung si mai thong lot lambi dagi khoirange pungning se mari legre mayam se munung mathang number du khotong chabadu pijari khushi nazari maduri de khushi nazari mayamna khanbirpa maraktagi adum sakjarak lagi
Hanana thagachari. Ngasigi thoromasi da tengbang birakliba singbo haninga leidana thagachari. Sinjariba thoromasi makatarakpada Maduri digi miyamna kanbirakpa number lairba ising matang khudol tamna nabagi tanjadumak bizari aduga mathangda miyamna pangbirapka mateng sing amohana lauthokjage makai sei Maduri da dumak tabina nabadumak kusinajari. ꯑꯩꯒꯤ ꯃꯊꯪꯒꯤ ꯏꯁꯩꯁꯤ ꯑꯅꯤ ꯄꯨꯟꯅ ꯁꯛꯃꯤꯟꯅꯈꯤꯕ ꯏꯁꯩꯗꯒꯤ ꯅꯥꯏꯇꯣꯝ ꯈꯨꯗꯣꯜ ꯇꯝꯖꯩ
Tagachari hanana miyam punamang asigi thormasidi yaubiriba Diamond TV Wahong Radio Tongan platform da sandokchari bang asigi thormasibo mapung phana saruk yaubiriba sing haninga litena tagachari tengbang birakpa khara tentana lauthokchagi Sangming Pau lupa chama mateng pangbirak pa tagachari Taromasida Sangming Pau nga ngamjaba mateng haijaba tare mateng pangbirak pa sige damakta haininga leitan na tagachari Sangming Pau Chingakam Rishi Kumar lupa chani teng pangbirak pa tagachari Haris Kongrai lapam lupa chama teng pangbirak pa Asanta Niktaujam lupa yang kai Salam Prahlad Singh lupa chama mateng pangbirak pa Rohit Naurim lupa chama mateng pangbirak pa tagachari Bimola Waikom Hariba Thoromasida Donangam Jaba Lupa Chama Mateng Pangbirak Tagachari Longjam Sana Lupa Chama Mateng Pangbirak Po Ina Mirabai Lupa Chama Pangbirak Pa Rosni Khoirom Lupa Chahum Pangbirak Pa Thongnaujam Siba Lupa Chama Pangbirak Pa Premjit Okram Lupa Yangkai Pangbirak Pa RK Sumati Lupa Chama Pangbirak Pagidamak Hainiya Leitena Tagachari Makata Bisay Amok Mayamdagi Kanbirak Kibay Say Singdugi Manungdagi Say Amok Makatana Nabab Kudong Sabado mayamna kusina jaring asigi live streaming da yaubiriba hauzik phawgi leibiriba mioi chatrukka marpuba shohana na thagachari loina na Facebook live da leibiriba mioi yankai manga ba shohana na thagachari Turel film gi isai thajigi haidunu khanbirak ba yawi Turei haiba Torei haiga doribni sai anyway thagachari hanana thagat pire adugo khusina jari jal madori da makha tabai sai sing amuk khanbirak liba sing asi khudol tamba Tanjado mo pizari, kosinizari. Ah
थागचरी हनाना फर्स्ट राउंड से अरुई विषय होइना अमथंग लौखचगे अदुगा मरक्सिदा कमेंट मचा हमनिदगा पाथोक्सगे वारो बिबेदे मदरि इसै सि मथंग 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 खनबिरक बना हाइबा तारे अदुगा यामना खनबिरक बना मतुंगिना मदुगी तंजादो लौजरबनी सो हनाना थागचरी खनबिरक पसिंग मनुंगदा अमनिदंग लौथोक्चगे ताकपम जोगेश्वर लुपा चामा थागचरी अदुगा रानी कोन लुपा चामा सोमोकांत लुपा चामा प्रमोद लाइसम लुपा यांकई संतोष शर्मा लुपा चामा प्रमोद लाइसम लुपा यांकई अपिक गुमनाम लुपा चामा अदुगा बिंदु वापिगनी बिनी दत्ता इलांगबम लुपा चामागा अमा हनने थागचरी कापिरकपसिंग अदुगा कापदा लाउथोक्त्रे हाइना खनबिरगदे खोगी नंबर सिंग से स्क्रीनशॉट अमा दुम थाबिरो करीम तो काइबा लेते अमुजाव कामबा वंस अगेन थागचरी कापिरकपसिगी दमाकता जबा हाइबा तारे कोइना पांगथोक्चरिबसिगी दमाक अदुगा लुपा चामा कापिरकदा रानीकोन थागचरी हनाना कोंथौजम हाइबोरो नवाले रानीकोन लेजे एड्रेस यावरक्तबनी हाइतारे एनीवे थागचरी हनाना सेगी दमुता लुपा यांकई कापिरकवा थैंक यू सो मच हेमोला तानिंग थौजम थैंक यू वंस अगेन अदुगा बबलीगी इमा थागचरी तेमा बेमोला लुपा चामा कापिरकवा ngasiगी सिंगर्स ऑफ द डे गी दमकता सिजनबियो हाइदना पुक्चल चावनो कापिरकलिबा सेगी दमुता थागचरी निंगथौजम शमा सखी वंस अगेन हनाना थागचरी असगी थोरम सिगे होबद लुपा चांगा कापिरखिबा दुगी दमक हाइनिया लेतना थागचरी अदुगा कापिरकपदी अकाउंट की नेम दुदने आइना लाउथोक्चरी बसे अदुगा आइना मिंग लाउथोकपदा ओनबा तारगा सुंगापिगनी अदोंगे अकाउंट की मिंग लेबदुदा लाउथोक्चबनी हाइना दुमाइना नोलुक्चगे थागचरी रोबिन थोक्सोम थागचरी आई इमा थोक्सोम शांति लेमनी नताकपिरे कोरो थोंगजुदगी लुपा चनी थागचरी अदुगा रोबिन थोक्सोमनी आइगी इमा थोक्सोम शांति लेमला लुपा चनी कापसकेबनी नताकपिरे थैंक यू सो मच थोंगजु पार्ट 2 दगी ना हनने थागचरी चिथा जौबु सिंग मथंगी दमो लाउथोक्चनबा सोयदन होनजगे तंजासिदा अदुगा सोमोकांत थैंक यू सो मच लुपा चामा कापिरकपसिगी दमा अदुगा लोक्टोंगबम रोनिबला देवी बमदियार दगिना कापिरकपसिगी दमुता थागचरी लुपा यांकई थागचरी याम यामदबा हाइबा करिसु लेजदे हनना थागचरी बेनी डेटा इलांगबम थैंक यू सो मच खुशी नजरी ngasiगी थोरमसिगी फर्स्ट राउंड नसिगी हाइजबा तारे अरोइबा फर्स्ट राउंड सिगी सेगी दमा खुशी नजरी चल माधुरीदा तामिनसी
Thank you so much, Madhuri. Isai masing hamna sakpi gre. Ana tagat chari mathang second round khudong chaba mulok jarakanda mathang khudol tamna na bitan jadum mulok jagi mathang da khoi ki Jayalakshmi second round ki damak to koksin jari aduga Gyani bala from Kwakai Chil tagat chari isai ki damak ngamjaba lupa chama pangjabane na takpirakpa kari mata kaiba leite lupa chama mateng pangbirakpa sige damak yam yam daba ekoi kari su thijaba leijade sanathui wabagai digina lupa chama thoibi wabagai digina lupa chama kapirakpa sige damak tasu hanana tagat chari ngasigi mateng pangbirak liba sing ngasigi hanana kari damak ngasigi thorom si khoina pangthok libano khoina hanana haijarubagi thoidokpa leijadre Diamond TV na miyam gi damak to hona jariba tongan tongan ba awana hojik thok liba lana sida relief camp amadi awana tarbai mumuk se mateng pangdon lagli hojik timuk makha tabade khoina pangjari bas lana sige tangai fada bai batare lan thingna ba volunteer singi kari gumi sing khoyam to rebasu cheng maru muto oirabasu tangai fada ba latfam da changba hai batare aduma mateng pangdon lagsari masida ngamna na bagi da mai tare ngamjaba khara therak pada artist singi mai kai digi ekhon hona jabani aduga marak sida khoi gi Jayalakshmi lengsin benana basu koksin jari aduga tengpang birakpa hanana thagachari doba khuraijam lupa chamwa mateng pang birakpa thank you so much doba khuraijam adongi mamal yam laba mateng asigi damak ta haini alaitena thagachari sem sajari bani mathangi amok isai gi damak aduga marak sida tengpang birakpa amani lauthok chagi asigi mateng pang birak liba sing basu hanana thagachari aduga thank you so much chithaba yaura sunga pigani aduga koina chithare khalaga su soidana ma ki khoigi WhatsApp sida dum thabiro haibo wafam chini thaga chare GP hangdok chabani GP da kafirak pasing ming tentang na macha amani dang lokha chage khoigi orchestra sem saduna leading ai tanja sida haijabadare duga thank you so much mateng pangbirak liba sing asigi Tokchom Inaubi lupa yangkai Donald Naurim lupa chama BK Khwirom lupa chani Mahendra Thawai lupa chama Bromila Irom lupa chama Hemchandra Singh lupa chama ga ama Bhumeshwari lupa chama ga taraga mathoi Joymati Devi lupa chani aduga Thangjam Ibela lupa chama aduga Tokpam Jogeshwar lupa chama hanana thagachari aduga Thagachari Oinam Mirabai gi account dagi kapchabani na thapiri doba khuraijam thank you so much sir doba karisu kai balaite dom na kapiruk dibasi mamalya me haijabatare duga Irom Loidang Devi Yurembam awang lekai digi na lupa chama kapiruk phana na thagachari hauji mathangi segi damakta kosina na bagi thanja do mok Jayalakshmi da musina jage Jayalakshmi dagi khanbirakki bi saising tongan tongan wisai sing adu marak to suchena so tabi kre tamo nangdi somna haiba urma le duga brahmachari khanbirakpa sing Pushparani Laishram Nirmala Mabem Kak Singh Bindia ekoi staff sing suloni urma le sei si khanbirakpa se duga tongan tongan wisai sing khanbirakpa sing khodol tamna na bagi damak sinajari mathang Jayalakshmi damo khosinajari nungshibiduna khanbirakpa singi maraktagi ahanbasi Sanatombi Samurai Lakpam Khurai mahakna khanbiba isai si dum masada dum dedicate tawjarage ahanbasi kainaramdai nungshibado khanbirai siana khodol tamjage
Nambadu thungdari haiduna punshibu irasibadi nahaki aningba thungnaba iral kaya silaisadu Nambadu thungdari haiduna punshibu irasibadi nahaki aningba thungnaba iral kaya silaisadu matam amara aibu ningsinga Kairi kumbara namsu sinthai no pira Sinthaga no pira kamiloda Kaina ram dai nong sima Kutsi thamba horakli Kumbang am loira bawa Tatana hanglakpa Thank you Thagachari Hanana Fazaba isai ngakta ne hajaba tare matam amagi mameng leiraba fazaba isai sing Kudol tamjari matang asigi Singers of the Week haibna mingthon jaba sigu matang naina satha jarigli ba thorom parenga sida che thongam Lakshmi amadi Madhuri de gitabiri che yani super round gi isai sida khanbirak isai di yam kre ima so matina su ima gi ibungo do so sakpiro on hai adu chena sakpagi kariguma tanja khudong chaba le di round dum satha nabagi tanja do dum lokjarake aduga hanana thagachiro ja koraijam Sur Chandra Sagonban Sayang Singer of the Week tamateng tobirak lupa chama ga taraga mathoi hanana thagachari tengmang birak pasigi dama aduga hanana thagachari thangjamgi koigi tikengi family nasu lupa chama kapirak pa thank you so much hanana thagachari dongi mamal yamlaba sigi kapirak liba sigi damakta aduga Naubi Singjamai thank you so much lupa chahum tharoma sigi damak kapirak pa isagi Thagachari hanana dongi mamal yamlaba lupa chahum kapirak pa sigi damak aduga Gurumai hemba tazagi song imagi ibungo thawai gi mani ngairi imana ichabu halakwa ine sei shu khanbirak bai batai aduga thank you so much mayamgi pibirak liba mateng shu khara mu lawdok jabani masina puning thogachari bani haijariba aduga hanana thagachari khuraijam doba pishom dagina kapirak liba sigi damakta su hanana haningai leitana thagachari dongi mamanjam laba senpam haibatare lupa tara dang kapasu dum yawi karimata kaiba leite lupa tara su lupa lising masaba tara yaudredi yade aduna kapirak liba hanana thagachari ngasigi mateng macha mani dang kitang yang na lauthok chage sangoi khetreme lupa yangkai ningthem khoma lupa chama gatara koireng ch lupa tara kapirak pa koireng hana thagachari adongi lupa tara kapirak pa susila thingom lupa changwa kapirak pa Nandakumar Konsam lupa yangkai kapirak pa Amara Sanglapam lupa chani kapirak pa Toiding Jam Jitendro lupa chama kapirak pa koireng konpham lupa chama kapirak pa duga Khuraijam S lupa chama gatara mathoi kapirak pa hana thagachari isai makhata na nabagi damakta amuk question na batan jada logjage Kainaramdai nuksiba isai do sakibagi elang khang popidagi sangitana lupa lising amaga amahana kapire che hanana thagachari chegi sai dai tarenga sai sakpi khiba dugi damakta hai tare ni chego mathang khusi nazari che da makhata bai sai khudol tambina nabagi dama thagachari Sishu sai khanbirak pasingi maraktagini haikurjam memdon agi panupa James ki loina bini ado inaunu pisina khala abani na am samdam sunu ngaitre khudol tamjage Pirangi maru kaina khongloi lei haure do nang di
ꯅꯪꯒꯤ ꯃꯍꯩꯅ ꯍꯩꯖꯤꯡ ꯐꯥꯔꯕꯁꯤꯗ ꯇꯥꯌꯣꯟꯅ ꯇꯝꯂꯝꯂꯦ ꯕꯤꯙꯤꯒꯤ ꯅꯨꯡꯗꯝꯁꯦ ꯀꯔꯝꯕ ꯃꯄꯣꯛꯇ ꯊꯃꯣꯏ ꯀꯥꯏꯈꯤꯗꯨꯅ ꯀꯔꯝꯕ ꯃꯄꯣꯛꯇꯊꯃꯣꯏ ꯀꯥꯏꯈꯤꯗꯨꯅ ꯀꯔꯤꯒꯤ ꯁꯤꯟꯊꯔꯤꯕ ꯉꯁꯤꯗꯤ ꯄꯤꯔꯥꯡꯒꯤ ꯃꯔꯨ ꯀꯥꯏꯅ ꯈꯣꯡꯂꯣꯏ ꯂꯩꯍꯧꯔꯤꯗꯨ ꯅꯪꯒꯤ ꯅꯤꯡꯕ ꯀꯥꯏꯅ ꯆꯠꯂꯤꯗꯨ ꯑꯩꯗꯤ ꯃꯩꯁꯥꯛꯁꯦ ꯄꯨꯗꯨꯅ mapaglangon amada ngayramgit ko nung sima tufakap na mo'y minasi siglang uwi na mapaglangon amada ngayramgit ko nung sima tufakap na mo'y minasi siglang uwi na Ningmang laro'y nandi handa mapogidi Ningmang laro'y nandi handa mapogidi Layhuro ko nusipa palot sigiwang mana Piranggi maru kahira khongloy lihawridu nandi ningma kaira chatlidu aidi saksi puduna थागतचरी हनाना मतेंग पांगबिरगिबा लेप्तना हौजिक फावबदा मतेंग पांगबिरकपगी हाइतारगे लुपा क्यामुक पांगे मयाम अदुम खंबिनिंगलमगनी अदुगा अखोइना तौजरिबा थबकसिगी हाइजबा तारे हेक हौरकपदा लाखिबा सेनफमदगी अरोइबा सेनफम फावबदा मयामदा अदुम खंगनजबा अदुगा मसिगी नुंगाइबसु अदुम लै हाइबा तारे अदा हौजिक फावबदा असai अखोइना उचखिबदो अखोइगी फर्स्ट अखोइगी जीपेदा लेखिबा लुपा लिसिंग मरफुनिथोइगा चमापन से हान अकाउंट यावबा पैसादुनी अदुगा हौजिक फावबगी हाइबा तारे थौरमसिगी मरकता चथजरिङै मनुंगसिदा मियामना तेंबांग बिरकिबा यामे हमदबा लुपा चामा चनी चंगा हाइबा तारे थौरमसिदा अदुगा मतेंग पांगबिरकपदो अदुगा हौजिक फावबगी हाइबा तारे खजिंगतंग फटना यामना यांगना अमुक्तंग उचहुगे मसिगी नुंगाइबसु लैजै हाइबा तारे तौजरिबा थबकसिदा मियामना थाजबिबा अदुगा नुंसिबिदुना मतेंग पांगबिरकपसिंग हाइबा तारे हौजिक फावबगी कापिरकपा ngasai लिसिंग अखोइगी मरफुगा निथोइगा चमापनगा निफुनिथोइ लैखिबा अदुगी बैलेंस उदगी हौजी हेनकलकलिबा सेनफमजी लुपा लिसिंग मरफुदरागा मरीगा लुपा तरा तरुक हाइबा तारे पुन्ना लुपा लिसिंग तरामाथोइ हौजी फावबगी फंगजरे हाइबा तारे थोरमसे अखोइगी सेकेंड राउंड लोइदरी लुपा लिसिंग तरामाथोइ फावबदी हौजिकी फंगजरे थागतचरी आर्टिस्ट सिंग ना कदाइ फावबदा मतेंग पांगबा ngambagi हाइबदो थोकजननबा होनजबा दुगुमा थोरम अमनि हाइजबा तारे द यामनो नुंगाइजै याम यामदबा मतेंग पांगबिरकपा सिगिदमक्तसु पुक्सेल चावरबा सिंगबु हाइनिंगाइ लेतना थागतचरी चंद्रजनी नोमाइथेम लुपा चामा सोकेन मयांग लंबम लुपा चामा कोमुक्जम प्रेमजित लुपा चामा हैक्रुजम चेसना तोम्बी लुपा चनी नंदकुमार कोनसम लुपा यांखै थागचरी मतेंग पांगबिरकपा सिगिदमक्ता हाइनिंगा लेदना अदुगा तोंगा तोंगान मसिंग असिगी मंग लाउथोकपदा चिथाबा सिंग वारोबिगनु अखोइदा जीपे दा अपडेट तौरक्तबा सोदमक यावे हाइजबा ताय अदुगा हनना थागचरी कांगजम देबेन
Tharoijam Maning Lekaidegina Lupa Kuntra Kapirak Pathagachari Lupa Kuntra Kapai Hypadugi Kuyami Yamde Habagi Wapum Karimata Lazade Kunapa Singing the Mamateng Pangbirakpada Lupa Chahumana Ibira Yaduga Ming Amata Ibirak Tabamayawi Masimatang Ming Tabiragadi Yamno Nungagani Isaigi Kunapa Singi Haiduna Ibire Asumna Aduna Mamalyam Labadongi Shanpam Sipibirak Matamda Ming Lautok Pirakano Haiba Adumak Yaudavanati Adubutagachari Hanana for the show Lamai Tanbi Haiba Isai Dusak Pirakagi the Maktani Haina Lupa Changa Hamasu Kapirakiba Siba Sibat and E Ming Sisidagihene Ide Duga. Thank you so much. Siba Tonaujam. Thank you so much, Siba. Adongi Mamalyam Lamasen from Sigida Magaduga. Subnatangi Ahing Amagi Isaido Amutang Tazegi Lahipti Hosik the Ting Zabaniana Takpirak Patagachari Sofia Subnatangi Ahing Amagi Warini Haiba to Kanbira Kiba Haibatare to Manimon Lupachama Masu Amukahana Kapirok Pugida Maktasu Manimon Bohana Tagachari Aduga Tagachari Tengmang Birakli was singing Aduga Laksmida Pantaugi Sakibe Isai Amata Sakpiram Nixing Zarina Tapiri. Thank you so much. Mayam na ibirako phone na ibirako mayam na nondara lairam ni na haitare. Thank you huzik makhata ba isai chena karamba isai khudol bigada ge haibadu icheda isena dum khanbi ba oirasunu ichei khusin nazari yaubiri ba mayam puno pohanna na thaga cheri khusin nazari cheda mathangge round da saksara ge khanbirak paduna ado huzik khallaga leibase amuk samdradi waroga daba Nirmala Pusparani Vidya Mabem Kaksing Makoina Khanbirak paisai se aina di stage am ikai na sakhi da bhai tare ado makhoi am tajaningi haiduna takpirak pane ado I khudol tamjage tamo nandi brahmachari oi banina nungsiba masa khanglam loi nachal wa bawram loi tamo nandi brahmachari oi banina nungsiba masa khanglam loi nachal wa bawram loi tamo nandi Dako phajai dako amogi mai tho nungsi haira boy khalore tamo nikhi dako phajai dako amogi mai tho nungsi haira boy khalore tamo tar boy khandana hai jaba hai tar boy khandana Nangi bichida auru bina changi mini Tamo nandi brahmachari oi banina nungsiba masa khanglam loi nazar wa bawram loi tamo nandi Babu thaduna idingi wama zat khare tamodi zakhaure aidi nungshi babu thaduna idingi wama zat khare tamodi zakhaure aidi lagla boy khanduna haraune loba lagla boy khanduna haraune Tagachari Hanana
थौरम सिदा नुक्सिजरब इचिन लाउसिन अखोइगी हानगी सिजनजब नंबर द कॉल यामना तौबिरे अदुबो कॉल से पाइखतपगी खुदोंग चाबदुदि लेजदबन मरम ओरकान वारोबिदन नुलुकचरी मरमदि थौरम से सोम नाकन तौदुना लेरिबनि ना हाइबा तारे को अदुगा हानना थागचरी mateꯡ पांगबिरगिबा सिंग सिगिदमा अदुगा अमुक्तंग यांगना खजिक्तंग मी अमनितंग लोखचौगे नेल्सन निंगतौजम लुपा यांखै थैंक यू सो मच मार्को डोनी लुपा चामा चंद्रजिनी लुपा चामा थैंक यू सो मच थागचरी थौरम सिदा mateꯡ पांगबिरगिबा सिगिदमा लोइना पिरांगी मरुप इसै दि सक्तोक्रे अदु इसै सक्र मतुंग द मो संगीताना लुपा लिसिंग मा पांगबिरप सिगिदमा तुसु थागचरी मखता बैसै चेगम द मु खुशी नजरी करम बैसै खुदोल तंबिगनी खुशी नजरी चे शुमना तंगी हिंग अमगी वारी ने हाइबदुरा
사그짝히바 아사 kaya kaya tamnakhiba thamoy maudam 사그짝히바 아사 kaya kaya tamnakhiba thamoy maudam manglati Tagachari hanana ngasigi round sigi oina chege roi bisai haja batare aduga sei si mathang kudol tamnana bagi tanja de logjagi aduga maraksida mateng pangbirakpa ningthem Tagachari herok tigi ningthem na mateng pangbirakpada sakpi kiba isai supna tange hinga magi wari sigi damak lupa chama kapirakpa sigi damak hainga leitena Tagachari loinana ngasigi thoromasida super doni Tagachari dongi lupa chama mateng pangbirakpa sigi damak Hanana Tagachari Radeshana Palendagi Oigadon account se Ima Radeshana Palendagi Tagachari Hausi buffer zone red zone na library ba haija batare aduga mateng pangbirakpada ngasigi makha tarakpagi SS Rani aduga Hanana Tagachari domna kapirakpa lupa chamnga thank you so much Hanana Tagachari aduga thank you Hanana Mateng pangbirakpada chitha jaba amani lawjarabada hindi livestream lupa chama YouTube ta kapirakpa koiring konfam lupa chama bomesori kakseng lupa chama ga taraga mathoi kapirakpa hanana Tagachari aduga makhata baisai soidana asigi second round sigi Chelaxmi gi aroiba haija batare aduga mathangi round mana Chelaxmi gi loiga doribani aduga hadakki second round gi aroiba isai amathang kudol tamina nabagi aroiba du khushina jage aduga Indrajit lupa chama kapirakpa hanana Tagachari Kanan Yumnam lupa chama kapirakpa Binarani Haikrujam lupa chama kapirakpa Sunita RK lupa chani Indrajit Kangujam lupa chama Tagachari Khadim Prema lupa chama Irom Elizabeth lupa kun Tagachari Gurumayum Ibocha lupa nifuga manga Tagachari Kunjo Laitonjam lupa kun Natural Ningthaujam lupa hingkai Tagachari ngasigi kapirak liba sing ngasigi aroiba second round sigi sagi damakta Kusinazari Chelaxmida Kasi nazari siya. Nungsiba nanggi mai thongda awaba mami taraba ai shuyam na wajaye ai shuyam na wajaye Nungsiba nanggi mai thongda Shiba nang di mai thongga
ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗ ꯑꯋꯥꯕ ꯃꯃꯤ ꯇꯥꯔꯕ ꯑꯩꯁꯨ ꯌꯥꯝꯅ ꯋꯥꯖꯩꯌꯦ ꯑꯩꯁꯨ ꯌꯥꯝꯅ ꯋꯥꯖꯩꯌꯦ थागतचरी हनाना चेलक्ष्मीगी अनिसुब राउंड मतंग असिल लोइसिनजरे मथंगी अनिसुब राउंड माधुरीगी ओइना कोक्सिनजरी लेंगसिन बिरंगना स्टूडियो मनोंग असेदा हनाना दोगा थागतचरी चे मतंग पांगबिरगलिबा मयाम पनोमा गसिगी यामबे यामदबा खरा खरा मतंग पांगबिरगतना मयामना खनबिरगलिबे से सिगी दमा थागतचरी मालेंगवानबी थोदिंग जमलोपा चामा अरुण दयंती फूड प्रोसेसिंग सेंटर दिगी लोपा चनी दुगा साइकोम प्रिया सिनी लुपा चामा कानन योमनाम लुपा चामा हनाना थागचरी मतंग पांगबिरकपा सिगिदमा अदुगा मथंगी अमुक कोक्सिनजरी कोइगी चल माधुरी प्लीज लेंगसिन बिरकसे अनिसुब राउंड गिदमा अदुगा चेलक्ष्मीगी चिथाउ बैसै मयाम पनुमंगना कोइगी कमेंट सेक्शन दा दुमा हाबिरकसी सकपदा चिथाउ बलेरबसु कमेंट सेक्शन दगी इसे अमुक लोखचनबगी तंजा लौजगे दुगा ngairangmam susila kasam thongdagi lupa chama thagachari ima saki lupa chama singer of the week kidamak aduga naukcha konjengbam thagachari lupa chani mateng pangbirakpa aduga diamenti lupa chani segi dama pangbirakpa aduga oja khambatoijam lupa chamaga taramanga pangbirakkiba thagachari jubalata devi basikongdagi lupa chahum soram bilasini lupa chama aduga rajkumari guneshwari lupa lising mateng pangbirakpa aduga hanana thagachari najima khulakpam kunngakpa singi lupa chahum mateng pangbirakpa thagachari hanana sorok khaibam sumila leima mekola dagi lupa chonga segi pangbirakpa ningthaujam asoka lupa chani pangbirakpa aruni akoijam taromasigi sai nomai gi damta lupa lising ani hapirakpa thagachari aduga hanana madam ranibala jiri bamdagi lupa chahum mateng pangbirakpa thagachari nongdamdagi sophia isegi lupa chani aduga hanana thagachari ima mema thagachari isegi dama thagachari victory maikam singzamai chingamakha aduga angobi sorok khaibam karong lupa chani ibemcha mongjam thagachari khungapagi lupa chonga mateng pangbirakpa khusinajari makha tabasi ngasigi chalmadori da mathang mathang mahaki number maming leiroi sai sing khudol tamna nabagi tanja da mofijeri mathang isai si waikho film na sakjakiba khanbirak bisai khudol tamjagi
ꯂꯥꯛꯆꯒꯦ ꯅꯪꯒꯤ ꯋꯥꯈꯜꯒꯤ ꯁꯪꯁꯥꯔꯗꯨꯗ ꯇꯤꯟꯖꯒꯦ ꯅꯪꯒꯤ ꯅꯨꯡꯁꯤꯔ ꯃꯪꯂꯥꯟꯗꯨꯗ ꯂꯥꯛꯆꯒꯦ ꯅꯪꯒꯤ ꯋꯥꯈꯜꯒꯤ ꯁꯪꯁꯥꯔꯗꯨꯗ ꯇꯤꯟꯖꯒꯦ ꯅꯨꯡꯁꯤꯕꯅꯤ ꯑꯣꯏꯅ ꯊꯝꯕꯤꯌꯨ ꯃꯔꯥ ꯂꯩꯔꯕ ꯊꯃꯣꯏꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯩ ꯗꯟꯗꯤꯗꯣ ꯐꯪꯖꯍꯧꯒꯦ ꯅꯪꯒꯤ ꯅꯨꯡꯁꯤꯔ ꯃꯪꯂꯥꯟꯗꯨꯗ ꯂꯥꯛꯆꯒꯦ ꯅꯪꯒꯤ ꯋꯥꯈꯜꯒꯤ ಸಂಸಾರದುದ ತಿಂಜಗೆ Thank you. Thagachari mateng pangbirak pa tentang na amani kaktang lautok jauge tanda si longzara kanda toy Elias toy thagachari asa from lam
Langmai dong dagi sir yamadi na te na takpiri yami lupa chama yam grazani yamna mateng pangbirak pa thank you so much tagachari sir ay Kerala dagi Roshan ni na takpiri Roshan thank you so much lupa chama kapirak pa hanana tagachari lupa chama kapirak pa dagi duga Chennai dagi Madam Sunita thank you so much lupa chani kapirak pa hanana tagachari Madam Thoromasibu yaubi ba saru yabi bagi dama hanana tagachari duga kunga pusingini haidana mateng kapirak pa lupa chama Kaidim Prema Basu Hana Tagachari Aduga Nasigi Jipeda Kapirakiba Isai Sigi Luram Dida Hibatari Puspalata Tagachari Hana Domna Lupa Yankei Mateng Pangbirak, but thank you so much. Tagachari Makataba Isai Amok Mayam the Kusin and Navagitan Zadologi Maraksida Arun Maite YouTube to Lupa listening Makapiro Pagidamak Hana Tagachari Arun Maite Busu Isai Matangi Kusinazari Madari Makatabisi and Ishobarangi Say. Thanks, Mayam na Kabiri Kisay Dagi Kankachagi. Ngawi ngawi nushi basi ngawi 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 nushi basi ngawi 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 nushi basi ngawi Tumde na mangi nangi wakal kali tumde na mangi Ngawi ngawi nushi basi ngawi Thank you Tagachari Hanana Ngasigi Thorom City Yaubiri Bapum Namak Hanana Tagachari Mateng Pangbirak Pasing Tentang Nama Manikatan Lokachage Bandana Case Tagachari Lupa Sama Puspalata thank you so much Mateng Pangbirak Pasigi Damakta Duga
हौजिक ngahak ki mamang da akoi gi radio da sandok chari ba thoram si lepi haiduna haibirami adu thodok pa lep leijade radio gi akoi gi ben phajana amuk tang check torga fabiu haibu wafum se amuk hana noluk chari hana na thaga chari bigyarani sogol sem khungak pu singi damak hono jari ba sida lupa chani mating pangbirak pa singi damak thaga chari Indrajit Maitai tabung khok tegina thorom aside saruk yabiduna lupa chama tengbang birak pabu han han thaga chari ngasigi thorom asida maka tabai sei amuk maduri di amuk tamina sei matam mangadana sei amuk maka tabina na banoluk chari matang sidi ari bai sai tagi kudul tamjagi ita manjaka da chatlani aidi manjaka da chatlani ita manjaka da chatlani aidi manjaka da chatlani ita uri ita takhire na khoi bu waronu le ho
Hanana Thagachari. Ngasigi ani subasigi haitare aroi baso oina kudol tamna bugi tanja jologige aduga maduri last round amasu lagini haitare aroi basi. Thank you so much Anna Thagachari. Aduga mayam da koina ngasai uchaki bedo ahobu dai koina ngasigi account balance dai koigi le hogi basin lising marfu ga ni thoiga chamapan ga lupani phuni thoi leki bane ngasai ahobu da opening da mayam da uchaki bedo koina thorom ahobu da hojik hari bastegi ngasai lising mau dramari lekre hojik amuk lising Mabudraga Taret Haibadi Nasai Lake Marfugani Toy Dutagi Marfudra Taret Sik Haidu Okanda Housing Lady Basan Pumsilo Palising Tara Mariga something Kara Duga Nasai Lising Ohum Mamaga Haibadare ko YouTube Tagi Kapak Pagi Sanpamne Aduga Punna Atopati Kapak Haibadar Punna Lupalising Taraga Taret Housi Pabagi Suzere thank you so much Lupalising Taraga Taret Housi Pabagi Sata Zargli was second round gi Loisilakpagi haitare sibog dulu palising tarata tare tajare masigi damak mamal yam laba do madomna sel tengbang birakki badubu hanana thagachari ingocha wangjam lupayang kai bedapati namaira pom lupa chamga thagachari du genemics sana lupa chamga tengbang birakpa thagachari ibom chama ibom lupa chani aduga bandhana ke lupa chama puspalata lupayang kai thagachari hanana aduga ngasigi second round sigi maduri gi oina isai aroiba kudol tamnana bagi tanjalok che tu last round amaga lakhi ne haijabatare mathang che lakshmi sem saduna lebiu khushi nazari mathangi ngasigi second round sigi aroiba shei Nare
foyado oi jage punsi chongthang isabi nangi nasuma nusido sa jagine ho isabi nangi nasuma nusido sa jagine nungsi baluyong nung jalma nu jali tayong chikma ba pai menung makinung uli pai menung makinung uli isabi ng buluyong ba isabi ng buluyong ba ho ho Thank you so much Thakuchari ngasigi madurgi oina ani super round ge hebatare thang se losinjare thank you sal maduri continuously sai si sakpagi wabi rongani adubu irei pa kiram dam ge hebatare tangai phadana tawdaba yadabagi hona jaribani thank you so much hanana Thakuchari tengwang birabu singsu aduga ngasigi aroiba round ge hajabatare aroiba round gi Chelakshmi ama koksanjari Chelakshmi gi sakadorbi sai sing asina last round gi oina aroiba oirani masigi matangda Salmaduri gi show aroiba round oigadori bani aduna Thagachari hana ngasigi mateng pangbirak pasing basu Thagachari amani khaktang lautuk chabagi tanja tentang na logjage wangkem manglem jaw lupa chama Thagachari gi ibi oinam lupa chani Thagachari ingocha wangjam Thagachari akoigi Supriya Wangjam family lupa yangkai mateng pangbirak pasigi damaktasu haninga letena Thagachari mateng pangbirak paduga koina lautuk chabada chitha jaba leirabasu koigi GPay kapi riba number du adugi da adum kapi raksi lupa chani mateng pangbirak pa iboma na takpire Thagachari thank you so much samje sabam rani balagi oigadori bra ID sida de domaina leye aduga Thagachari hana mateng pangbirak pa sigi da magaduga Chelakshmi gi oina amuk ngasigi last round gi damakta koigi khodong chabadu pijari Chelakshmi degi sahaning baisai lemauba leirabasu mayamna duma comment section da dum khanbiraksi hanana Thagachari live streaming da library ba mi hoi chanipan ga nifu ma humpu ngapigani marfu ga manga hanana Thagachari aduga ngasigi Facebook da library basing hanana Thagachari Facebook live streaming da library basing su ngasigi thoromasde yaubiri basing hana Thagachari loinana manglem jaw Wangkem, thank you so much. Kapcha bani kunga pasangi damalo pachama. Thank you. Thagachari Chelakshmi election biragle. Chelakshmi damok madugi khudong saba damok pijage mathang isai sing lantok pinana bagi damak aduga lemba kundrapam. Thagachari rupachama amok kapirak pasagi damak. Thagachari hana. Thank you so much. Kushina zage Chelakshmi dam. Thank you. Chanupi Lanlaima Chanupi Lanlaima na 80 gidamakta pangjaba na takpire Thagachari 80 gidamakta lupa chama Lanlaima na khundrakpam lemagi ma Chanupi. Thank you so much. Thamoy pandabini haibiram mo nungsi khandabini jaibiram mo thamoy pandabini haibiram mo nungsi khandabini jaibiram mo iral kayasu sibiramu nangi thamoy namu binihai
bikanagi Amo'y pinama Nungsiba ng nan Karigipon si mo minambiri Lamlan bikanagi Amo'y pinama Nungsiba ng nan Karigipon si mo Bati Malduna Karigi Haibiri Tayo na mawahay doon Sigit hadoklo Solam bati Malduna Karigi Haibiri Tayo na mawahay doon Kamderege khale Kangamdraba jannasi Nangi ay phanaba Thepdilage Thamoy pandabini Haibiram Namsi khamdabini Zaibiram Iral kayasu Shibiram Nangi thamoy na po binihayradi Thamoy pandabini Haibiram Nung sikhang dabini Zaibiram Thank you, Hanana Thagchari. Kanagi Thongjinda Sakpi Sakpi Rabrona. Zanan, thank you so much, Thagchari. Lupa Chama, Kapirak Pasigi, the Makta Duga Kunga Posingi, the Maktani, and Mira Senha Jari Bondagi, Mateng Pangbirakpa, Hanana Thagchari, Duga Jari Bondagi Shu, Mame Masu, Kapirak Kibani, Hanana Thagchari. Manipuri mapanda labor sing Hajabatare, a quickie, Thorum Sida Yawi, the Namjaba, Karamatenga Pangbirak Pasikuetu, Yamno Nungaiba, quickie E. Marie Habatare, quickie Lady Bub, E. Marie sing, Chilly now sing, Namjaba Matenga Pang, Lapagi Nungaiba Su, Adomak Lazy, Hanana Tagachay, Mateng Pangbirak Pasing, Asibu Shuduga, Max, Lorimam Tagachari Lupa, Chama Mateng Pangbirak Pa, one came in our sing Lupa Chahum, Vigentiam Lupa Chama, the Goja, Anan Limium, Lupa Chama. Thank you so much, Thagchari. Mathangi Saida Jegidamok Kusinazage, Mathangi Shay Muktaminasi. Una ba kuding sinbasina Tatanala mo haining bani Una ba kuding sinbasina Tatanala mo haining bani Ikay ba na hita Haibang kumudin Mumunok na dumihoy Una ba kuding sinbasina
चिम्पाल सीने वारौगत बथमोय सीने लोंथोकनब चिम्पाल सीने ओरेल हिंदी आईगी तुम लरो नब खुदिंग चिम्पाल सीना ततनला उहाइनिंग पर काय बना हिंना हाय बंगा मौदी ओमनोक ना दुमे होई नब खुदिंग चिम्पाल सीना ततनला उहाइनिंग पर नब खुदिंग चिम्पाल सीना ततनला उहाइनिंग पर नब खुदिंग चिम्पाल सीना Thank you. Hanana thagachari che khanbirakpa seising adamak thagachari lemba dongi chanupi lan laimana eti dalupa chama pangbirakpa hanana thagachari Indrajit Maitei tabung khoktagi mateng pangbirakpa thagachari masigi damakta hanana thagachari Indrajit Maitei check up the top view lupa chama mateng pangbirakpa tabung khoktagi thank you so much adaga Haridas Tonjam thagachari thromasida dong ngamjaba lupa yang kai mateng pangbirakpa sigi damakta su hanana thagachari loinana thank you so much ming biraktra male Bedapati thagachari thank you so much lupa chamga mateng pangbirakpa sigi damakta hanana thagachari lemba thagachari chanupi su lokthokchare hanana chege hum subai sei lanthokchana basem sajari masigi mathang dasu chege round si loiraga maduri dagi last round gi tabigani aduga thagachari Max Lorimam thank you so much aduga Millennium Chirom lupachani Max Lorimam lupachama thagachari Wangkem Inaubi lupachahum Byzantium thank you so much hanana thagachari ba aduga thank you ngasigi thorom sigi mahatarak pudi chegi kudol lamuk tamna nabi tanja dong pijari khusina jari chet ꯉꯁꯥꯏꯗꯒꯤ ꯏꯃꯥ ꯑꯃꯅꯁꯨ ꯑꯇꯩ ꯏꯄꯥꯁꯤꯡꯅꯁꯨ ꯂꯩꯕꯥꯛ ꯅꯤꯡꯕꯁꯦ ꯍꯧꯕꯗꯗꯤ ꯁꯛꯆꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛꯀ ꯁꯛꯄꯤꯌꯣꯅ ꯇꯥꯛꯄꯤꯔꯛꯄꯅꯤ ꯏꯁꯩ ꯑꯃ ꯈꯟꯕꯤ ꯑꯩ ꯈꯨꯗꯣꯜ ꯇꯝꯖꯒꯦ 이마기 이붕어 타와이기마니 나이리니 이마나 있잖아 할라빠 이마기 이붕어 타와이기마니 나이리니 이마나
na ai tang lâu khu din khu ta mây ra pa i pa gi bu thawai gi ma i pa gi bu thawai gi ma Thagachari hanana teng pangbirakli basing lemagi macha bema hanana thagachari lan lema. Thank you so much. Teng pangbirakpa lupachama hanana thagachari. Teng pangbirakpa sigi makhagi mathang isai haijabatare Chelakshmi dagi isai muktabisi aduga Chelakshmi gi isai si hek loibaga mathangda amok Madhuri gi round haijabatare amok leijakigani. Hanana thagachari ngasigi live streaming da leberi basing hauji phawbagi oina live streaming da leberi bamioi chanipan ga nifugani toy hanana thagachari Facebook live da leberi basing busu thagachari Chelakshmi da mo kusinajari. Chiklaba jingyagi pamil makhada khanghauda murapa ingagi no thukminari ngai ai khoi ani jamanari ngai jamlabi wakhal ki thamoida sakin ama Moida, say
Thank you thakachari hana ngasigi mathangi round akhoi chaliba round sigi sei ani hena kodong chabadu leijari sei ani sigi matungda amug yengjage matung mateng pangbirakli basing haninga leitana thagachari ngamjaba lupa yangkhaichama chani chahum kapirakpa hana thagachari thoromasida duga makataba Sanjoy Gandhi Nomaithem lupa chonga mateng pangbirakpa thagachari Lorembam Max Lorembam lupa chama Rupachandra Khelambam lupa chama aduga Salam Silbia si ima chabuyu rangani lupa chani thagachari Konjengwam Sanatoy lupa chama thagachari aduga Tarubi Yanglem lupa chama thagachari hanhana ngasigi tengbangba sida saruga birakpa mathangi muk sigi dama khusinajari hanhana thagachari mayam punamak aduga saruga biko ngaki matungda last round gi haijabadare chegi mathangda su maduri leijari Nay tôm ta ra ba không set đi ai đi chặt li ba ni asum asum Nay tôm ta ra ba không set đi ai đi chặt li ba ni asum asum Bo tha pham khang da pali pham lai ta Palay ithan na ta Chok thaba awa baya Nay tok ta ra ba Không set đi ai đi Chặt li ba ni asum asum
Thank you so much thagachari iche gi aroiba isai round se aroiba isai haijaba tare matugi kodol tambina nabagi tanja tamu yokselale thagachari hanana masigi mathangda chal maduri mo kokthok chage duga aroiba chegi sai sakthringe da thagachari Roshan lupa chama kapirak pasigi damak ta haninga leitana thagachari adona tengwang birak liba sigi damak aduga chegi round se aroiba isai ngasigi khunanga phasing gi damak artist sing no honajari basigi damak haijaba tare kodol tamjage ꯑꯩꯒꯤ ꯑꯔꯣꯏꯕ ꯏꯁꯩꯁꯤꯗꯤ ꯑꯩ ꯏꯁꯥꯒꯤ ꯅꯠꯇꯕ ꯅꯨꯡꯁꯤꯖꯔꯕ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯩꯒꯤ ꯄꯥꯕꯨꯡ ꯄꯥꯍꯔꯤꯅ ꯁꯛꯄꯤꯔꯝꯕ ꯏꯁꯩ ꯑꯃ ꯑꯔꯣꯏꯕ ꯑꯣꯏꯅ ꯈꯨꯗꯣꯜ ꯊꯝꯖꯒꯦ ꯈꯨꯟ ꯉꯥꯛꯄꯤꯔꯤꯕ ꯏꯕꯨꯡ ꯏꯄꯥꯁꯤꯡꯗ ꯗꯦꯗꯤꯀꯦꯠ ꯇꯧꯖꯒꯦ ꯑꯩꯒꯤ ꯑꯔꯣꯏꯕ ꯏꯁꯩ ꯅꯪꯒꯤ ꯅꯥꯄꯜꯒꯤ ꯊꯧꯔꯕ ꯅꯤꯡꯈꯪꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯤ ꯁꯣꯛꯂꯔꯤ ꯅꯪꯒꯤ ꯅꯥꯄꯜꯒꯤ ꯊꯧꯔꯕ ꯇꯤꯡꯈꯪꯅ ꯀꯟꯊꯠꯂꯝꯂꯕ ꯑꯩꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯤ
थागतचरी हनाना हनाना थागतचरी मथंगी राउंड की दमक तो मो कोक्सिनजरी माधुरी कोक्सिनजगे अदुगा हनाना थागतचरी चे ngasi gi thorom asibu hena mapung phan bi basigi damak aduga mathangi tanja haijaba tare mathang round chachaba da mo hana khudong chaba du sudu malok jarake hana thagachari aduga ngasai ahoba makta de koina thamjaki bedu lupa lising marfuni thoi se koigi ahan ba hana account sigi haijaba tare houdringe de leki be koigi account de yawjaba sen pham aduni aduga masigi matungda amuk mayamna kapirak ko de haiba tare hoje 1 lakhs hai tare 1 lakh साइबदी मरफुनी थोय मु खाइदो केदो नि को मरफुनी थोय के चमापन जी माइनस तो गदोरि नि हाय तारे अदुगा असमना सिदगी खाइदो खर मतुंग द 21000 हौजि फावगी लेबा अदुगा YouTube तो कापिरक पगा पुन हायबा तारे 23000 समथिंग करे हेना ngasiगी अखोगी सेनफम ओइना लेजरे मसिगी दमक त हना ना थागचरी मपुंग फान बिबा सिगी दम म्याम पन मपु हना ngasiगी लास्ट राउंड सिगी दमक त मु माधुरी दा खुशी नजरी इसै खुदोल तंबिना नबगी दमक तंजा दु लोगजरी खुशी नजरी माधुरी Hello. ꯑꯩꯒꯤ ꯃꯊꯪꯒꯤ ꯏꯁꯩꯁꯤꯗꯤ ꯗꯥꯏꯃꯟꯒꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯈꯟꯕꯤꯔꯛꯄ ꯏꯁꯩ ꯉꯁꯤꯗꯤ ꯊꯦꯡꯉꯤꯗ ꯊꯥꯖ ꯅꯪꯁꯦ ꯍꯥꯏꯕ ꯏꯁꯩꯗ ꯁꯛꯆꯒꯦ ꯈꯟꯕꯤꯔꯛꯄ ꯁꯤꯡꯅ ꯄꯨꯁꯄꯔꯥꯅꯤ ꯂꯥꯏꯁ꯭ꯔꯝ ꯅꯤꯔꯃꯂꯥ ꯊꯥꯡꯖꯝ ꯕꯤꯟꯗꯤꯌꯥ ꯄꯨꯈ꯭ꯔꯝꯕꯝ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ नशीदी थी थाज से नशीदी थी थाज से नंबुनाई बदन जो थर मिसना से उठबा हो रखे तब न तब
Tagachari hanana ngasigi thorom sigi miyamna hoju pawbada thorom asida saruga biduna hena mapung phan birba sigi damakta makha ta bai sai chal madori da muka so sinazari round sigi loisalak pagi hai jabatare ko sinazari chal madori da mo Thank you so much. Tagachari chal maduri ki last round sigi so aroi bisai hai jabatari sai si amne am sakpagi ngasigi hanana tagachari last round gi aroi bisai hai jabatari me amda khudol tamna bagi tanja do pisage aduga nuksi biba kui gi diamond gi lebiri ba wahong radio tabiri singi fan singi damakta hai tare loselakpada isai yening holagle khudol tamjabaga da ba leijai tagachari imaivel singi nahan muksakki da bagi handakti soidina saksage aduga ki Inau olen stop tagi suisai ama khakdang tabagi khudong chabada so loselak kuda pijage Salmadori da kusinazari Rasu, ingbi rasu, hai rasu nungsi hai na, ujenina, injenina, ngairi nungsi nangbo, hai gitaro, nang sonpina, ai di nangbo nungsi. Manjana
Thank you. Thagachari hana hana. Salmadori basu hana na thagachari. Akoi artist singi maikai degi akoi hona jariba kun ngakpa singi akoi na tengbang gi demo hona jaba sida he na mapung phan bi chal matam kai thokpi dina Jayalakshmi ga ani ne he na mapung phan bi basigi dama hana na thagachari. Aduga mathangi season amada amok akoi unana bagi tanja dum longmin jage thagachari aduga Jebalata Devi lupa chahum Delhi degi kapirakpa saribu am family thagachari MK Roshan lupa chama tengbang birakpa asigi dam tu thagachari makhata rakpa se koi gi staff ujariba aginaw Olen Sapam dagi isai amatang koi kudol tambagi tanjadu koi logjage masigi matung de yaning holakle isai kudol tamjaraga torom losenana badum hona jage ngasigi koi gi Diamond gi family Wahong gi family library ba mayam ponoma hana hana thagachari miyoi haujuk phawada torom asigi manung da miyoi Chanipan hena live ta lebi ba sigi namuk thagachari aduga sigi Facebook singa haktang da buk talure net tat ki badai hai tare du tatle khangau da dana amuk hana join tau jarak pani thagachari Facebook ta yamna lebira masing so hana na thagachari aduga akoi gi inau Olenda amuk khosi nazari inau Olena han makai sakpadu karaoke thara thara sakpani ngasi di karaoke nate direct ni ngasi gi di aduna mayamna inau Olen gi lupa amam tang kafir ade thagachani mi lamna kapa di lupa lam ta so thagachari ngasi gi khoi gi lingjan gi chinau sing wadi wabi ramagani aduga saisi inau Olen gi hek mathang da mayam yening honjarake aduga aina nungsi jabi su mate madung kudol jarake mate aduga tamina se gi inau Olen one and only Diamond TV gi amna maru ina thodang lobi riba aduga not only Diamond TV Wahong radio gi su thorang yamna chawna lobi riba gi naw ne aduga staff ojari ba khosina jari mayam koba khau no kubi se paisa kapi draba su koba khau no kubi koba khau kuine khau no khujaba do aduna paisa ni mamal ni haina khanjage khosina jari ahan mamaktada thorom asibu saru yabiriba tongan tongan ba platform singda saru yabiriba punamakpu thagachari mayam swagi balang ki ba yaurgasu mayam punamana ngapigani sai kudol tamjage Aina nangmu nung siye aina nangmu nung siye aina nangmu nung siye thamoi sina maro thulam laba hai rangani phona from the ani se terbukurangi Ngora bermit anise Angin sedang terbukurangi Bangla berina anise Nangit konsen terbutan ingle Aina nangmu nung siye Aina nangmu nung siye
hakna he thamoi pangdaba nandu suwarui ai hakna sinba nang sukarigi maron tok tumikup tuda sinba nang sukarigi maron tok tumikup tuda thamoi suina maron tok lam lava hai rangani phongna na famna thamoi suina maron tok lam lava hai rangani phongna na famna aina nangu nungsiye aina nangu nungsiye aina nangu nungsiye. Thank you. Thagachari Hanana Olen, thank you so much. Mathangi tanjada mu Olen dagi mu watai tai staff sing dagi sai mathang adum ta na bagi tanja lok jage yening holakle mate ga masu khodol tam jage thorom lo selak pada mayam da su sen so lauk tok jage thagachari ai muk lengsin jarake. Thagachari asai makai asai da dum manung da leijabani asai da muk thokjare hanana thagachari account sida mateng pangbirakpa thagachari mateng pangbirak liba singi so last yam noi jai hojo pawda lising kun go humdoi krehena thorom asida koina khomjaba ngamjaba haiba tare tasengna village volunteer singi damak te koina hona jabani artist singi damak koina hona jaba haijaba tare duga Howzikta sel kapira kusiyawi Boba Kangjam. Thank you so much. I update to mak tok jerake. Kano hana tok se han bada yening hole na kon kon jala se F from the 5 se aduga koige Ozati Jain gi sei matham khudol tam jage oi hello na to F the 5 se Adam la piyo ke story da untuk pun itu kan. Thagachari मैं आपको मोई कोई डायमंड की फैमिली वहों रेडियो दा ताबी रिबस सिंह SK TV दा ISCOM दा यंग भी रिबा नसिगी साउंड दा लिंगजेन ISS साउंड नसिगी म्यूजिक अरेंजर लेम्बा कुंद्राकपंग Thagachari नाउ गोविंद शोभम नसिगी वीडियोग्राफी दा अदुगा स्टूडियो डायमंड स्टूडियो मनुंग दनी कामचा मदे तोक जब थोरमनी अनने Thagachari मतिंग Thagachari A from the 5 ish. Thamoy donanga shakhang nadringai punshi donanga shakpu nadringai tabi di mayam purmaka katok jari duksi jaraba purmaka oi halu aibu punsigi lamlan ba oi halu aibu punsigi lamlan ba uduna chatto nangini nungsiba hai ganu aibu minung shikhangaba hai ganu aibu minung shikhangaba ngamgani pun igi kaina
ꯑꯣꯏꯍꯜꯂꯨ ꯑꯩꯕꯨ ꯄꯨꯟꯁꯤꯒꯤ ꯂꯝꯂꯥꯟꯕ. Thank you. mayam nasai makai pesa kapire hojiti sel kapidrabasu khobak kapiyu khobak oina kapiyu ekoi ngasai digi pesa kapang amde khanjabasing karim to ninga nabi gano khobak kapiyu. Tamoido nangga sakhanadringai punsido nangga sakunadringai. Tamoido nangga sakhanadringai punsido nangga sakunadringai. Pamjare am piramnu nauhona pamjare am piramnu nauhona kaurage aisu ningshingba toda. Oihallu aibu punsigi lamlanba. Agachari hana kunga pasing gidamak ng artist sing hona jaba gamjaba mating pangjaba miyam nage lopali sing kunga mari kunga mga kunga chaduna kunga pasing gidamak mating pang na hona jaba thorom support to bibu gidamak thagachari ngamlaroi khangna warona haiban chirol dinati shengla bayawani. Ngamlaroi khangna warona haiban chirol dinati shengla bayawani. Oi jabathiba thamoini hairamu oi jabathiba thamoini hairamu. Narani khangna Thank you. Kuire saktaba sei jaga aure dana makhasi tagachari aina nungsi jabi mate matam khodol tabase duga kaubra nangi do. Chahi muisai sakta bade sai loin kawe duni dana tagachari yes ye da babi se mate me khudum sage tagachari inspector the di am toina sakbi sei mayam gi dam khudum tam joi sei haidana. Aina nungsijabi aina koida zabi. Come on. Aina nungsijabi aina koida zabi nantani punsigi nantana loijare aigi dikhawaini nantana loijare aigi dikhawaini nantana aigi punsini 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 aina nungsijabi aina koida zabi. Tagachari hadana nungsibi maithong yenglaga fajaba heli asumasum. Nungsibi maithong yenglaga fajaba heli asumasum. Nang
Nangbu yengning ta leire Nangbu uning ta leire Nangbu yengning ta leire Nangbu uning ta leire Nang tana aigi punsini 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 ay nanungsi jabi ay nakoida jabi. Thank you. Loisalak pa sa isay sa mapum saksadre. Yaning hulak na habi sa isay na roy boy sige. Isay tangkak law ko matamda loisalak pa na he koi gi staff sing koi punamana kudol kargatam jage. Thagachari segi damakta duga chal priyadasini. Thank you so much. Lupali sing ma kapirak pa segi damakta su thagachari chal. Thank you. Yaning hulak le kudol tam jage ngasigi loisalak pa isay segi damak. Aduga naureng kapita. Thank you so much lupachama. Amasu kapirak pa segi damak hanana thagachari. Hanana. Thank you. Mayang kubakho na emoji na kubiyo. Thank you. Nasigi sound ISS. Lingjan Ben kita magkaho magkubaho kubiyo. Sanalay pang inomdom kangay pa na. Yay pare! Yening hulak le ay gita mo se nang ginong sisaktam urubada la 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 la. Yening hulak le ay gita mo se nang ginong sisaktam urubada. Tap thabang amlak tare ay gipukning se Pathabang amlak tare ay giwakal se Nanggi syakdam na yakay halare Nanggi syakdam na yakay halare Yening hulak le ay gita mo siya nang ginong sisaktam urubada nang ginong sisaktam urubada. Thank you. May ako namang emoji na kumakubi ba? Aroy ba isay ni nga sige? Ahong nagsumo inapangtog sa Riba Singer of the Week. Sige naman. Ano na tagachari? Support ang biri ba may ako naman? Thank you, Lingzen Ben. Kang namdaba nung shiba kang halenang na urubayeng lobana nanggi syumhat pasyatang kang namdaba nung shiba kang halenang na urubayeng lobana nanggi syumhat pasyatang ay gita baying bana kamban basyo hayrakle migup amatasyo kawang amdare migup amatasyo kawang amdare nangbu nangbu la 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 yening hulakle ay gita mo siya nang ginong sisaktam urubada nang ginong sisaktam urubada. Tagachari nga sige sound ISS. Masige music Lingzen Ben. Masige arranger Lema Pudrakom. Tagachari. Labo siya humalang na humlakpada nung siirig na chot hale ay gihagjan se nang giyatang amabu pangnaba
ahunga umlakpada nungsirik na chothalle aigi hakchang se nangiyatang pamabu pangnaba amoy kisin kuktu na pirage napamda napamda la 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 yening hulakle aigi amoy se nanginong si saktam urubada tapthabang amlaktare aigi puking se pathabang amlaktare aigi wakhal se nangi saktam na yakai hallare nangi saktam na yakai hallare aigi amoy se nanginong si saktam urubada karino khangde sai se loi hai busunga yade thank you so much thagachari mayam punamak inspector te agi team dagi su thagachari diamond gi team dagi su wahong gi team dagi su anana thagachari punamak asigi tengbang birak busing loina na ngasigi tengmang birakpada last haijabatare ngasigi tengmang birakpagi amount hauji pawbagi kapirakpada anana thagachari punamangna tengmang birakli basigi damang aduga last oina koigi chel riyadasini lupa lising ama kapirakpa thagachari ena mapung ban biri basigi damak aduga naureng kopita lupa yangkai ma kapirakpa thagachari asanta nithojam thagachari jebalata lupa chom roshan chama Sanjay Gandhi lupa chonga kapirak pa thank you so much lautok chabada chithaba yaurabadi ngapigani toibi konsam lupa chama bimol bina pani angom cha lupa chama moram them ibem cha lupa chani eliza waheng bam lupa chonga hanana thagachari chithaba yaurasu ngapigani aduga asigi last ngasai lupa lising marpuga nithoiga samapan ekhoina ngasai screen do chakibedo marpu nithoiga samapan adudagi ngasai lak amaga leikre lupa lising koigi thagachari amutang last oina ingjage lak amaga lising mariga chamga haibetare lak amaga lising mariga chamga dagi lising marfuni thoge chamapan khaido piraga ngasigi total amount haijabatare koigi staff singna khaido pigani lak amaga lising mariga chamga dagi lising marfuni thoge chamapan khaido piyo duga minus torkanda senpham do singai ta haibdu mayam do lauthoksi amna to koigi transparency oina tawjaba haibetare diamond gidi mayam do mateng pangduna sumna lakchariba sahi nipane na mayam gi tawal tawduna lakcharabani aduga hantaki khunga pa singi shokin hona jariba haibetare amuka minus to view lak amaga lising mari dagi lising mari ga chamga dagi khaido piyo lising marfuni thoge chamapan khaido piyo minus kya leire habiro kitang yang na habiraksi khaidokpa hitrabo khaidokpa tamakte dura tawrija like tamo haidi barab khara suk golen khara ta terika pe khara sana kongjong bi khara sana tawringeda haitrabom ta habiraksi live lution ga dore ngasigi inspector te atheng bage dum santuk chakani anoba tangkak mami hari ba tangkak sig ahum su ba tangkak ta soidina lantuk chage lising kun gani thoge something khara leire hana gi duga YouTube ta kapak polo lising ahunga haiba tare chimpa daina pagre noina haraktrine da aduna lupa lising kun ga manga haijaba tare chorokpa masigi thorom sigi tajare thank you so much miyam punamak mapung phan biriba sigi damakta diamond tv gi maike digi amadi wahong radio gi maike digi tabiri bising mayam punamak aduga askong SK TV mayam punamak ti yengbiri betonga tongan ba at the same time platform tare tabi jeng tabiri bising thagachari mathangi sunday da amuk puduna laksige saisakba Kennedy Khuman
लोइनना माका कोंगलोय ओइगेदबा सैसक्पि नुपि मा यावना भोनजरी मरकसिदा अखोय मियाम द सोइदन इन्फॉर्मेशन अखोय गी कम्युनिटी दा हाइजरके लाउथोकजरके खंगनजरके ngasi gi दमक्तदि मतंग असे लोइसिनजबगे अयाबद लोकजरी मखा ताबा वाहु रेडियो की प्रोग्राम अमदी डायमंड टीवी की प्रोग्राम अदमक आईएस कोमदा यूट्यूब दा अमदी एसके टीवी दा दुमक बिदेंग ताबिखो हाइदुना नलुकजरी पुनमपु खुरुमजरी इमालय बाना याइफरे